ngasi makthukliba irang asida Myanmar romdagi lalhauba KDF amasung KNA chawri yaure haibasi miyam na hana khangnakhre mapangi mitopsingna magi leibakki prajasing nagriksingbu hatpatuppa tauba yummai thaba haibasi external aggression ni lanmak lauthokdaba targasu Home Minister na suda leiriba militant sing aduga leinaramba mari adu hojikti external affairs amasung defense ka mari phauba leinaraki mapangi mitopsing Myanmar dagi yawi haibasi Manipur ke governor na machinmakna mamangda hakibasu laikhre tasyangna kuki sing aduna state ama tanba makoigi jo mayam punsinba haiba dudi oiroi pakhoina country ama semjage haibadagi Myanmar gi military sing aduna hatlage haiduna kaptharakkiba sini aduga amuksu sitagongi hill trek asisu lobada Bangladesh na yaba haunade haujiksu Bangladesh ki lanmi sing aduga kapnaba leptri Chittagong hill trek thugaiba taragadi KNA amasung atai lehuriba kuki gi lalhauba kaya amadi loire hingloi mafam asidani training tawriba lotpham oiriba makhoigi masi Indiana saugatli haibasi hek khangba taragadi masigi condition asina henjelakpa taragadi Myanmar amasung Bangladesh ta China lana sida saruk yarak oi hainingai leite masigi maramsing asidi China na India gi north east ki state ki lamsing dagi hendoktuna Ladakh yoba phawbada ngamkhai gi paring sing aduda military gi infrastructure kaya ama sagattaba semgattaba amate yaude China ga India ga ngamkhai gi paring da India gi Uttarakhand gi state ta kilometer nifu lapada military infrastructure saba loikre tapnaga sade tha amada yum chama hena sari India gi Arunachal Pradesh amasung Sikkim dasu saba loikre lambu phanayamna losilakpagi mamisu tai China na India gi north east ki state singa thangnaraga leiriba kilometer 3,000 ga chanipan ga kun manga rom asigi lam ayamba si mari phana thamli Sri Lanka gi port asisu phajana matamga sanaba mawongda sem saduna Rangoon gi port phauba operate taunaba kanna hotnari isamsamna India gi north east ki geopolitics ta China na miyang thambanina US amasung NATO su yauri Kudimak asina maram oiraga karisu nataba kuki militant kharana irang asipu hauraga nongmonu magi lusin hanbani North East lairiba state sing asigi lam ayamba loinamak amaga khana nabagi thaurang sing sillibani tawbatabu North East ke state loinamak amaga khana naba silli haibasidi mayak senge Nagaland da East West ki wathok Autonomous Territorial Council pibagi muknaba leiri Assam dasu tribal olbagi bill asi pass tawbada ahomya singa atai atopa furup taruk mukka sayetnaba leiri khanari Meghalaya gi su khasi amasung Garo sing thang satna halli Tripura dana Tripuri sing aduna makhoi gi phangpham thokpa Autonomous Territorial Council pibadi kaide Tripuri sing aduna masagi lamda ngasi su michel oiraga wana hingli makhoi di Union Territory ama phauba piu haina tali aduga amaksu Arunachal Pradesh ta chakma ga khana hanaba silli Mizoram da su Riyang da insin halli masimakna India gi North East ki furup mayam adudi khana handuna ta lainabagi mawong amada leiri aduna ni Manipur gi wathuk asi nongmani da loisinba yabadu matam kaya ama sangthaliba asi Naga gi su tamba ngamdri masi kudimak asi waloi sindi natte hariba India gi North East ki state sing asida furup kaya amana nusinana laiminabadi state nasu hotnadre center gi lengak asina su hotnadre honaphamdi thokpani aduga aikhoi ki state Manipur asida tungkoina sana sinana leibi yanaba lambi mayap ama thibadi mathau itada tai lamnaga pikpanina separate administration furup animak ki pifam thokte atopa lam thiba tabani adusu namdana lohangedabani masigi maramdi Manipur gi singi oinadi assembly da hill area committee leiri Manipur gi legislative assembly na chinga mari leinaba thabak amacha makhoi gi ayabi yaudana tawba yade masigi mathakta ADC su leiri kudimak asi yenglaga honaba yaba honaduna khulai thadokhanba sina hojikmakidi tawpham thokpani khulai asibu thadoknaba large scale operation ama changi suda leibasu Burma gi KNA su Lenga ki order makhada leiba ngaktani tawge khanba taragadi luba natte aduga political dialogue ti kona tawba yai maram chana pifam thokpa piba yai isam sam na hairabada maikai animakta nongmai sukap kapna handaba asini
Aduga handaki thongthok asida India kanano masak khangle. India gi laingakna Manipur da karamba miyeng yengli haibasu khangle. National Party gi mahau su khangle. Kanabu vote pigadage khange. Loop mayam amasu masak khangle. Aduga tung koina leibaki thabak townabagi mi khanbadasu luburoi. Maramdi handaki irang asina piba parasi aduki matik yamkre.